Manipur ihan hanboina coronavirus nakiba mioi adugi imung manungsing test tobada negative oire haibagi paula e haina Directorate of Health Services marketigi thamlakli loinana ngasi nungthil pung ani adoi fawbada Manipur da leiba tungan ba quarantine center singda punami chamaga marfurom laktuna laikhre haibagi pausu Directorate ki thamlakli loinana haukiba Mars tang kunga mathoida Kolkata dagi Imphal da pairakhiba Air Asia tu tonglakhiba mioi chamaga humpudugi manungda mioi chamaga nimpu yankhai romdi quarantine center singda laktuna leinakhre haina su department dagi phongma paw sin hairi aduga amaromda yam nungaiba paw amana Manipur gi oina ihan hanbu oina virus asina haibadi corona virus na positive oikhrabi nupi masa adugi haksangi phibam asi asum phagalakli haina Janims ki director ga Impact News ki team ga phone da wari sanabada khangba ngamle amaromda Manipur da coronavirus nakhiba mioi adugi mahaki test tobugi report adu amuk hanna mapalamda tharaga madugi confirmation lawudra haibagi miyamna chamamnaba amadi mahaki report aduna final oirabra Assam da thokiba haibadi Jorat Medical College da kogi angang ama test tobu matungda positive oi haiduna wawa laraba matungda amuk nahonana test onaba thabada negative oiram khiba adugumba oiramgadra haibagi chingnaba miyamna thamlakpa adugi paukhumsu Janims ke director Dr. Bimona Fongdorakli hojik anabagi phibam se kamai tawrige haibadu hamdamta Dr. Di khangjaningba anabagi phibam ji magi pulse blood pressure respiration loinama normal lay oxygen haptana ma adum fajana breathing tauri oxygen saturation do 98 to 100% lay aduna stable oil I mean okay adugo doctor hojik se koina taba paw modana koigi Janims ki thabak tauriba nursing doctor sing makoi mayum hanbada kudung chadaba mayong na mayam na makoi lakpada su hangoi boi lakoi gi feel tawudagi makoi mayam se hojik makoi gi leifam se sinnabagi thorang tauri haibam su tajai sigi matang di kari leibiga yu thami doctor nurses ki akoi silli maruina nurses ki ni tonari ji ado nurses kun muki akoi lainana ba moigi leibham sinna ba no hostel da salaga dormitory gumba sem ga drug pot ka draina akoi adugi honari Janims ki bo oresu Rims ki bo oresu medical gi college gi hospital gi staff ne harigadi lakpa matamda moine salisi ngasagi mayamgi seba taunaba mayamgi treatment da mating pangnaba ina lakpanina moise freely thadopi oina ai mayamda request tauni do makoina mayumda halakpa makoigi lekaida lakpa matamda amuk sugumba mahikse mu atopada sandokidra gaina haibagi khanbagi mawongse si matangda doctor thamiba yabsi kari le masigi matangda di ngasagi mayam hena gyan tanaba phai maramdi high health care workers in je akoi di hospital da nunti unari ni adubo leibak sida masagi mafam atai de thora iba posi akoi gi state sida thorak tanaba ina masagi all group of section ko ai di media gi khangde politician khangde mayam tawdana masi thingna bo hona je na thorak narimni aduga koi gi medical gi tawriba nurses grade 4 helpers doctors sing akoi mayam ji nunti gi pulimni adu nunti gi hanarimni aduna masumaina mahena kisanba question basi ai di masi to adugi tawham thokte na ai haijani aduga doctor koigi oji positive oiba nupi masase masi Janims ta test awu matamda positive oibane se koina khangmang ngamkhibane do makhata na masi further confirmation gi damakta atopa Manipuri mapanda magi sample se thaba leikhrabra mapanda huji phawbudi sample thadri aduga akoi da tawriba test si akoi da pirakpa all over India gi laboratory yankhema thoida tawnariba guideline dugi matung inadi positive oyana akoi so upload tawhrabni akoi gi ICMR da okay doctor aduga khata na ngasagi khogi Assam da Jorat ta kogi positive oye na ngama dumaina lakpadagi adugi matang dudana ahamada positive oyana haibaduna medical college da probably Dibrugarh amada Jorhat medical college da tawba adugi matunda Dibrugarh gi ICMR da akoi gi sigumba national lab to da test oraga negative oiramba moigina aduna negative oiramena hai
ओके अदु तागदि डॉक्टर अखोगी मखाताना मुक माजे रिपोर्ट कुमा थाबगी आदा सैंपल थाबगी मथौ ताद्रि हाइबनि को डॉक्टर अदुदी नते हुजिकी पॉजिटिव नेगेटिव की मतंगददी मथौ ताद्रे अदुबु वायरस सी हुजिकी पृथ्वी की ओइना वैक्सीन सानबा वायरस सिदगी करम महिदांगना बेस सानै हाइबगी वायरोलॉजी स्टडी आइना डिटेल स्टडी अमा अखोगी NIV पुना नेशनल इंस्टीट्यूट ऑफ वायरोलॉजी पुना ने सथरिनिना अदुदैददी अखोई क्वालिटी कंट्रोल गी ना हाइना तौरगा सैंपल अमदी मोइना थार ओना अखोई मागी कार्गो करी करी याबा मतंदा अखोई थागनी माई सैंपल लोक्सलगा थम ओ डॉक्टर याम नुंगाचे डॉक्टर होरेसु याम कन्ना होनाबिरे अखोइसु डॉक्टर होगी इन्फॉर्मेशन सिंगसे मयामदा फजना यौनबाना होनाजगे थैंक यू मणिपुर कोरोना वायरस की अहानब केस लाइखिबासे हौखिबा मासे तांग कुनगा मरिनी नुमित हुमनी चलकलबासी फाउबदा मखाताना पॉजिटिव केस अमदा लाक्तबा हाइबासी याम लाइबक फो पाव अमनी अमरोमदा मियामगी मांगजिल थादुना हारिबा लैना असिमु गांथोकनबा अमदी मसिदगी मियामबु कन्नबगिदमक्ता थवाई खुबाक्ता हापतना मथौ तौरिबा डॉक्टर नर्स अमन तोंगान तोंगानबा एसेंशियल सर्विस की थौ पुरिबा मयाम असिबु मियामना पुनिंग थोगपम थोय नेना मखोइना युमदा लाक्पदा मखोइबु लंबी चटप थिंगबा अमदी लेरक थिंजिनबा लेकाइदे चंगनदबा सुगुम के आसि तौरगदी हाइरिबा लेबाके सुगलुरबु तंजा असिदा मखोइना थवाई खुबाक्ता हापतुना सुगुम लैना असिबु गांथोकनबा थिंगना बायबासी अरुबोय गतौरि अदुना मियाम पुंगनमंगना संसलगलिबा खोंजंग असिदा पुन्ना सरुक यामिनादुना अमगा कोऑपरेट तंगदुना हारिबा लैना असि मणिपुरदगी मरु फुकनबा होनबदा सरुक यामिनासे हाइबा मफमसे थमजरी कैमरा पर्सन एल कबीगलोन पाउंजरी बाई खिचमेम प्रेमचांद इंपैक्ट न्यूज़ इम्फाल।